lamdam asida thokliba irangna maram oiduna Lanjennariba miyam amadi loupanba ngamdana leiriba loumisingi pifam thokpa compensation February 10 faobagi manungda pithoku miyamga loinana akanba khongjang changsilagani haina kokomi farmer wingi co-convener Laitram Kiranna phongthokre wafam asi ngarang lamfelda leiba kokomi gi office cha pangthokiba paugi mifam amada mahakna phongthokibani mifam aduda Kiranna makatana hai mamang chehi me ahumdagi chatharakliba lan asina lamdam asigi mipum kudimakta hainingai leita na awaba chaitheng piri lan asida hena chaitheng piri ba asi mayum makai maina thadok pikraba miyam ngai hak leitana kuki militant singna nongmai kapsilaktuna landarakliba khunsing amadi loumising asini lan asina maram oiraga chahi amagi chanaba low panba ngamdraba loumising khamthengna awaba piri hairaduna lamdam asida thokliba irang asida Lanjennariba miyam amadi low panba ngamdana leiriba loumisingi pifam thokpa compensation February 10 faobagi manungda pithoku miyamga loinana akanba khongjang changsilagani haina phongdokhi chik chathariba lan asida akhogi gombulam indiana semgatpa shu haibasi akhogi kenoda mapangi myanmargi akhogi lawusinga akhogi nungmai amata kapnadra indiana manipurda pusalaganda akhoi shu se tongnakhibini auna manipur government nasu yadraba manipur miyam nasu yadraba shu se khudakta akhogi lawthokanda adugada mu मुखोने सेंगलिबा पीडीएफ सिंग अबे लोइने लोइना नार्को टेररिज्म खुलाई पाब नार्को टेररिज्म जे मसी तकथोक पचे ग्लोबल इंडिया खुदक त पाकल लगदी अदु एनआरसी चना हल लगदी मसी अदु मुखोगी खुदक द खोगी ngasi लाउथुगुदा नोंगालग लासि लोइसन बे यागनि आइ हाइजरिसि मरमदि हाइरिबा नार्को टेररिस्ट हाइरिबा पीडीएफ खुदिंग मसी कनाना लिंखपनो हारगदी इंडिया गवर्नमेंट लिंखपनी और मकैगी लिंखकिनो हाइदि मखोगी जियो पोर्टकेट बि थौरांग पाखतपदा म्यांमार दा खोई केनो थंबाय यानाबा democracy pa laiba amal hen na khona ba haiba pdf ar haiba lalhu myam sisi na bane ba masi khoi mizoram na haiba sagi tin ku kina ko terrorist sing kukijo sing makhoi na sokotuna leibani da makhoi da hadi chief minister khoi mizoram chief minister sinabi raga pam chana thambiraga makhogi job program tobiyo ba adu de lanje kudak loisan ba yani adu mafam chana mizoram mafam da thambiro अगुआ खोइदना एनआरसी चना हलगा लरगदी मसी अथु बतमदा अखोइ लाल से लुइसन बंगमगनी